मतुंगनी फोन दलन्ना बाय आई मथायम सारी लियोन्ना करी करम मथानो अइना सॉल्व तौबा ngamba oiradi tawbige मधु करम काना ज्ञान तारक्तोइनो खनबदने अइ यम वाय अइ माना सुमाय लेबसे मथा यम सारिबा तफम सु खंगदे लुकास नबो कई हाइरिगे हानगी हामु हामुनिदा अदुम हिदाक चांग नाइना पिजाबियो अदा येंगसिनबियो सिदनी मान हाइसे अतै हेनबा हाइदे होइसे याम का हेना सु खंजिलनो अदोगिबो मराइना तपना तपनाने फजरक्सनीदा अदो अइ केनोमा हाइनिंगबनी नंगोंदा जेलजी ओइदोइरा अइना सि हाइबे अमो अस्वाथीदो को हेरो कइनो अइ नोइ साइदो कोइजरगे हाइगे तौनीदा लन तुमिन ngak lei yaroidro yarohe mi aina fawba nusi mandana minna kana faw gingdana thamini phagi tawnida ha khoy amadu de mayumda nupi leigidana mawa ma paw tagidre aduda galakbro ma suba nupi lotpadi ok akhaikre ai khoy de go ni haning dabgi tawine liro nang haisa hoine mana tana khoy di kana lerige adum la ida maso ma amasi thembadane lon gado chap manarabani hausakan amasiga imhai amtabu taningi adumadi noma tabala aidine nokpada mai matawdu uraga moi fani wari sanagradi oh gra amada leibuga chap manai ai heying do lake amadu suma sakuda bukuire lakpudi lao ado kaidorabado kaistaude yare masaksiga pakhatpiga sudori pakhatteda nakokta pi pa ehurano wathi diba nangsu maini fire hayomi mai haino chamana drodubo manarasu aini yade mado ho yare nanga marai na bang hen ngam pote rasgula ta bane ai marai se ado bai noi ngarang noi father do la amiba nang hangam bane aduga luhong ba haibra ka ino ma swai pet palam bane nang phone pairo haini so hairam bane handakse phone paidrada imana noma call tor ami nupi thiba chatlage mamau thiruragena yam kan hairam bane adu numi today ai makhoina torpa call ga amta oktre tandana bai ekhoina tori thabak sa haying tungda so dum khanglak to leirabani hojik nga lingai da haido hawra so dum yarabani aina haige harasu nangni yade babana nangi maram da hanga isa fanadi kuire nongma dugi pakhum watana mo anabada aisu pakhum leisilaktre lan khonjal ituk tuk thana bai noi suware ko ai mateng pangbada tawrani amu mai asigumba nupi man ba dialogue se asingmani aina haise nang siang waramani ai khanbada imhai wade ko ai gamta khangdreda punchi se gyan ta do ngak ta ngai re tawrise atai laire noi surgery tawraga fajabido pura berani nang da hanglei nang siam thoidok hendong na pambra khangde sakta duga aidi ma uni khanbada hospital ga amta chaningdre nang ne ngang torok pasima aidi ba ado nahan text orami whatsapp ta kuidore duty laktradi kaina ai han batandana dum 100 hallono kai kana bada handabduna faram masak khuthi duga nupa fajabaga su pamba sari ai kon torage phone ma yaudre hoi ado haying do ilak toini ko akhoi madusu bhara thanam masak uda kuire hoi lao thammi ko dude aina han call toraga manoiga kakhine yam phawin himase ani duwari sana baloiraba tungda li do anugi ka da changi ano nasakra nungai khraba hidak chathoklasira lanso anugi room da hidak chaba matam yaurina changli anuna yakre loina changkre ai angawba oidabane aduga ai isani hidak chaba matam khangpo oipani chapi kre hidak su loina good girl oirami adude anu kem ta khumakte nupani do amuka dagi thokminaragle lina bai anu se masa fasan phagalle hana dawno su tawdre hojikti laisiga su unhanda yarni ai no matanda chabda purage adugo unhala se ani se aina din ha de pura ona adum hairiduni nang lokas kana amuk thingi aduda kem haidrabani hoi se fare ai amuk ne yumlom chalokige nang sida dum leiram do ya doi natro yani ai de brain pu masak kawrong toreda
ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯈꯔ ꯂꯩꯔꯒꯅꯦ ꯌꯨꯝꯗ ꯑꯃꯨꯛ ꯂꯩꯔꯗꯧꯅꯤ ꯂꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨꯅꯁꯨ ꯐꯔꯦꯗ ꯔꯦꯟꯇ ꯂꯩꯔꯒ ꯑꯔꯦꯝꯕꯗ ꯄꯩꯁꯥ ꯍꯨꯟꯗꯣꯛ ꯂꯩꯔꯦ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯆꯥꯅꯤꯅ ꯀꯩꯝ ꯈꯟꯕꯤꯔꯝꯃꯣꯏ ꯋꯥꯔꯤꯒꯗꯤꯕ ꯑꯗꯣ ꯑꯩ ꯆꯠꯄꯤꯒꯦꯀꯣ ꯂꯟ ꯄꯤꯁꯨꯝ ꯅꯥꯀꯟ ꯑꯃꯗ ꯍꯥꯏꯐꯦꯠ ꯂꯩꯈꯠꯂꯤ ꯑꯗꯨꯒ ꯂꯤꯗ ꯌꯦꯡꯂꯛꯏ ꯂꯤꯗꯨ ꯃꯇꯣꯝꯇ ꯃꯀꯣꯛꯇ ꯄꯥꯛ ꯄꯥꯛ ꯊꯥꯖꯩ ꯆꯠꯂꯦ ꯆꯠꯈ꯭ꯔꯦ ꯂꯤꯁꯨ ꯂꯟ ꯁꯣꯔ ꯃꯆꯥ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯊꯣꯡꯗꯣ ꯂꯣꯛ ꯇꯧꯁꯤꯜꯂꯝꯂꯒ ꯃꯄꯥꯟꯗ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯆꯪꯁꯤꯜꯂꯒ ꯇꯞꯅ ꯐꯝꯊꯔꯛꯏ ꯉꯥꯛ ꯃꯀꯣꯛꯇꯨ ꯁꯣꯐꯥꯗꯨꯗ ꯂꯣꯡꯊꯗꯨꯅ ꯇꯨꯃꯤꯟ ꯂꯩ ꯃꯃꯤꯠꯇꯨꯁꯨ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯤ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯃꯃꯤꯠꯇ ꯈꯪꯄꯥꯡ ꯑꯃꯨꯛ ꯄꯥꯡꯂꯒ ꯃꯩꯁꯨ ꯌꯥꯎꯗ꯭ꯔꯕ ꯐꯣꯟꯗꯨ ꯄꯨꯊꯣꯛꯂꯒ ꯃꯤꯁꯨꯝꯕꯤ ꯃꯥꯏ ꯊꯋꯥꯏ ꯊꯥꯕ ꯅꯝꯕꯔꯗꯨꯗ ꯇꯦꯛꯁ ꯑꯃ ꯐꯠ ꯊꯥꯖꯤꯜꯂꯤ ꯅꯁꯥ ꯀꯩꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯕ ꯅꯠꯇ꯭ꯔꯥ ꯁꯣꯝꯗ ꯑꯅꯨꯁꯨ ꯇꯧꯐꯝ ꯈꯪꯗꯕꯒꯤ ꯐꯣꯟꯗꯣ ꯅꯝꯗꯤ ꯅꯝꯗꯕꯤ ꯌꯦꯡꯂꯒ ꯁꯨꯝ ꯂꯩꯔꯝꯕꯅꯤ ꯈꯪꯍꯧꯗꯕ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯄꯗ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯒ ꯀꯅꯥꯅꯣ ꯈꯟꯅ ꯌꯦꯡꯂꯤ ꯑꯉꯥꯡꯖꯥꯎ ꯊꯋꯥꯏꯒꯤ ꯗꯗꯥ ꯊꯥꯔꯒ ꯁꯦꯞ ꯂꯩꯔꯝꯃꯤ ꯑꯅꯨ ꯉꯛꯄꯗꯤ ꯐꯥꯎꯗ꯭ꯔꯦ ꯂꯟ ꯑꯣꯏꯔꯝꯂꯅꯤ ꯑꯗꯨꯝ ꯈꯪꯂꯦ ꯅꯝꯕꯔ ꯁꯦꯞ ꯈꯨꯇꯧꯗꯨꯗ ꯃꯆꯤꯟꯗ ꯈꯔꯗꯤ ꯁꯣꯜꯂꯤ ꯍꯪꯀꯤ ꯀꯦꯗꯩ ꯍꯦꯞꯗꯠꯇꯤ ꯏ ꯈꯪꯁꯨ ꯈꯪꯗꯅ ꯍꯩꯄꯥ ꯌꯥꯝ ꯁꯥꯏ ꯍꯥꯏꯔꯤꯕꯅꯤ ꯋꯥꯍꯩꯗꯨ ꯁꯣꯟꯕ ꯂꯣꯏꯕꯒ ꯇꯦꯛꯁ ꯔꯤꯄ꯭ꯂꯥꯏ ꯄꯤ ꯀꯩꯁꯨ ꯇꯧꯗꯕ ꯑꯣꯏꯕꯅꯦ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯀꯩꯁꯨ ꯑꯅꯥꯕ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯑꯩ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯊꯝꯒꯦꯔꯥ ꯑꯩ ꯌꯨꯝ ꯆꯠꯅꯤꯡꯉꯦ ꯅꯪ ꯐꯔꯦ ꯍꯥꯏꯔꯁꯨꯅꯦ ꯑꯩꯅ ꯐꯠꯇ꯭ꯔꯦ ꯍꯥꯏꯔꯤꯁꯤꯅꯤ ꯗꯣꯛꯇꯔꯅ ꯄꯦꯁꯦꯟꯒꯤ ꯂꯥꯏꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯑꯅꯥꯕꯅ ꯑꯅꯥꯕꯒꯤ ꯂꯥꯏꯑꯣꯡ ꯈꯪꯒꯗ꯭ꯔꯣ ꯑꯩꯗꯤ ꯅꯪꯅ ꯂꯥꯌꯦꯡꯕꯁꯨ ꯑꯣꯏꯗ꯭ꯔꯒ ꯂꯟ ꯈꯨꯄꯤꯗꯣ ꯆꯞ ꯂꯦꯞꯄꯤ ꯑꯅꯨꯒꯤ ꯃꯦꯁꯦꯖ ꯎꯕꯗ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯅꯪ ꯌꯦꯡꯗ꯭ꯔꯁꯨꯅꯦ ꯂꯥꯏꯅꯥꯗꯤ ꯑꯩꯅ ꯈꯪꯉꯤꯅꯦ ꯑꯁ ꯏꯃꯣꯖꯤ ꯑꯃꯁꯨ ꯃꯅꯤꯡꯗ ꯇꯞꯁꯤꯜꯂꯛꯏ ꯆꯥꯛ ꯂꯥꯝꯕ꯭ꯔꯣ ꯀꯩ ꯆꯥꯅꯤꯡꯉꯦ ꯆꯥꯅꯤꯡꯕ ꯂꯩꯔꯁꯨ ꯍꯥꯏꯔꯛꯑꯣ ꯁꯟꯁꯥ ꯆꯥꯅꯤꯡꯉꯦ ꯂꯟ ꯃꯃꯤꯠꯇꯣ ꯈꯪꯂꯥꯎ ꯂꯥꯎꯊꯣꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯃꯦꯁꯦꯖꯇ ꯔꯤꯄ꯭ꯂꯥꯏ ꯄꯤ ꯁꯟꯁꯥꯗꯨꯗꯤ ꯁ꯭ꯋꯥꯏꯗ ꯐꯪꯉꯨꯏ ꯑꯇꯣꯞꯄ ꯑꯃ ꯍꯥꯏꯔꯛꯑꯣ ꯂꯩꯔꯛꯀꯦ ꯌꯥꯔꯣꯏ ꯑꯗꯨ ꯑꯣꯏꯅ ꯆꯥꯅꯤ ꯑꯅꯨꯁꯨ ꯇꯧꯒꯦ ꯑꯃꯨꯛ ꯇꯧꯁꯤꯜꯂꯤ ꯑꯗꯨꯗꯤ ꯅꯪꯁꯨ ꯊꯣꯛꯂꯛꯑꯣ ꯑꯩꯈꯣꯏꯅꯤ ꯂꯩꯃꯤꯟꯅꯔꯨꯁꯦꯕ ꯏꯇꯣꯝ ꯆꯠꯄ ꯇꯜꯂꯦ ꯅꯪꯁꯨ ꯅꯇꯣꯝ ꯊꯅꯝꯕ ꯅꯨꯡꯉꯥꯏꯇꯦ ꯌꯥꯔꯦ ꯀꯩꯝ ꯂꯩꯄꯤꯔꯅꯨ ꯀꯩꯅꯣ ꯍꯧꯖꯤꯛꯇ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯝꯃꯒ ꯀꯣꯟꯅ ꯑꯇꯩꯒ ꯆꯥꯔꯛꯀꯦ ꯑꯇꯩ ꯍꯥꯏꯗꯤ ꯀꯅꯥꯅꯣ ꯈꯔ ꯆꯤꯡꯅꯕ ꯃꯥꯅ ꯍꯪꯂꯛꯄꯅꯤ ꯃꯔꯣꯜ ꯈꯪꯗꯕꯅꯤꯅ ꯑꯩꯒꯤ ꯅꯨꯄꯥ ꯑꯣ ꯐꯩ ꯀꯩ ꯂꯝꯗꯣꯏꯅꯣ ꯃꯥꯗꯤ ꯄꯂꯦꯜ ꯑꯣꯏꯕꯅꯤ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯎꯏ ꯃꯇꯣꯝꯇ ꯑꯉꯥꯡ ꯆꯥꯎ ꯑꯄꯪꯕ ꯑꯣꯏꯈ꯭ꯔꯦ ꯅꯪ ꯄꯂꯦꯟꯗ ꯑꯣꯏꯅ ꯊꯤꯟꯕꯤꯔꯣꯔꯥ ꯊꯤꯟꯕꯤꯅꯨ ꯀꯩꯒꯤ ꯑꯥꯗ ꯑꯩꯈꯣꯏꯒꯤ ꯀꯅꯥꯁꯨ ꯂꯩꯇꯕꯅꯦ ꯌꯨꯝꯁꯨ ꯂꯣꯟꯅ ꯌꯣꯟꯕ ꯑꯣꯏꯕꯅꯤ ꯅꯪꯒꯤ ꯑꯇꯦ ꯂꯩꯗꯨꯗꯤ ꯑꯅꯨ ꯏꯁꯇꯤꯀꯔꯗ ꯅꯣꯛꯁꯤꯜꯂꯤ ꯀꯩꯅꯣ ꯅꯣꯛꯏꯗꯨꯕꯣ ꯀꯩꯝ ꯇꯧꯗꯦ ꯑꯩ ꯃꯕꯨꯛ ꯈꯣꯡꯕꯅꯤꯀꯣ ꯀꯣꯟꯅ ꯇꯦꯛꯁ ꯑꯃꯨꯛ ꯇꯧꯔꯛꯂꯒꯦ ꯂꯟ ꯐꯣꯟꯗꯨ ꯄꯣꯀꯦꯠꯇ ꯐꯠ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯀꯤꯆꯟ ꯂꯣꯝꯗ ꯆꯪꯉꯛꯂꯒ ꯐ꯭ꯔꯤꯖꯇꯒꯤ ꯅꯨꯗꯜꯁꯨ ꯕꯣꯛꯁ 3ꯃꯨꯛꯇꯣ ꯄ꯭ꯂꯦꯠ ꯃꯕꯣꯛ ꯂꯨꯞꯊꯔꯞ ꯇꯧꯕ ꯑꯃꯗ ꯐꯖꯅ ꯍꯩꯗꯣꯛꯂꯒ ꯏꯂꯦꯛꯇ꯭ꯔꯤꯛ ꯍꯤꯇꯔꯗꯣ ꯊꯥꯡꯒꯠꯂꯒ ꯏꯁꯤꯡꯗꯨ ꯂꯨꯝꯕꯨ ꯍꯩꯖꯤꯟꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯄꯣꯐꯜꯂꯒ ꯐꯖꯅ ꯁꯦꯝꯕꯤ ꯑꯗꯨꯒ ꯑꯅꯨꯒꯤ ꯔꯨꯝꯗ ꯄ꯭ꯔꯄꯞ ꯆꯪꯂꯛꯏ ꯑꯅꯨ ꯏꯉꯛꯉꯛꯅ ꯀꯔꯤꯔꯥ ꯀꯔꯤ ꯄꯥꯝꯕ꯭ꯔꯥ ꯁꯤ ꯆꯥꯁꯜꯂꯣ ꯄꯨꯛꯇꯣ ꯍꯥꯡꯍꯟꯒꯅꯨ ꯑꯩꯅ ꯄꯥꯡꯉꯥꯏ ꯍꯥꯏꯕꯅꯦ ꯑꯩ ꯀꯩꯁꯨ ꯄꯨꯛ ꯂꯥꯝꯇꯝꯅꯤ ꯂꯟ ꯃꯃꯤꯠꯇꯣ ꯑꯅꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯄꯤꯁꯨꯝ ꯅꯥꯝꯃ ꯏꯟꯈꯠꯂꯛꯏ ꯑꯅꯨꯗꯤ ꯂꯟꯗ ꯌꯦꯡꯂꯨꯗ꯭ꯔꯦ ꯃꯈꯨꯠ ꯑꯅꯤꯗ ꯁ꯭ꯔꯨ ꯅꯩꯁꯤꯜꯂꯒ ꯈꯥꯡꯉꯤ ꯃꯕꯨꯛꯇꯤ ꯂꯥꯝꯂꯕꯅꯤ ꯂꯥꯝꯗꯅ ꯂꯥꯝꯃꯦ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯂꯟꯅ ꯑꯋꯣꯏ ꯇꯥꯅ ꯅꯨꯗꯜ ꯁꯦꯝꯃ ꯄꯨꯁꯤꯜꯂꯛꯄꯗꯨꯗ ꯆꯥꯅꯤꯡꯗꯕ ꯁꯥꯖꯤꯟꯅꯩ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯅꯩ ꯂꯟꯗꯤ ꯑꯅꯨꯗ ꯑꯃꯨꯛ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩ ꯇꯥꯟꯖꯥꯗꯨꯗ ꯑꯆꯤꯛꯄꯗꯣ ꯊꯨꯒꯥꯏꯔꯒꯦ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯤ ꯃꯆꯥꯗꯣ ꯆꯣꯞꯍꯜꯂꯒꯦ ꯈꯜꯂꯤꯕ꯭ꯔꯥ ꯑꯅꯨꯒꯤ ꯃꯕꯨꯛꯇꯣ ꯒ꯭ꯔꯨ ꯍꯦꯛꯇ ꯈꯣꯡꯂꯛꯏ ꯑꯅꯨ ꯃꯃꯤꯠ ꯑꯅꯤꯗꯣ ꯈꯪꯂꯥꯎ ꯂꯥꯎꯊꯣꯛꯂꯒ ꯃꯕꯨꯛꯇꯨ ꯐꯠ ꯄꯥꯏꯁꯤꯜꯂꯤ ꯑꯗꯨꯒ ꯂꯟꯗꯤ ꯃꯈꯨꯠꯇ ꯅꯥꯝꯃꯅ ꯃꯆꯤꯟꯋꯥꯏꯗ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯒ ꯅꯣꯛꯏ ꯑꯣꯏꯗꯕꯗꯣ ꯉꯥꯡꯒꯅꯨ ꯍꯥꯏꯕ ꯑꯉꯥꯡꯅ ꯁꯤ ꯆꯥꯊꯣꯛ ꯅꯪ ꯏꯀꯥꯏꯗꯅꯕꯅꯦ ꯑꯩ ꯊꯣꯛꯈ꯭ꯔꯒꯦ ꯂꯟ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯔꯨꯝꯗꯒꯤ ꯄ꯭ꯔꯄꯞ ꯊꯣꯔꯛꯂꯦ ꯑꯅꯨ ꯃꯕꯨꯛꯇꯨꯗ ꯄꯥꯛ ꯊꯥꯖꯤꯜꯂꯤ ꯑꯁ ꯀꯔꯤꯔꯥ ꯅꯪꯅ ꯂꯝꯍꯦꯟꯕꯗꯣ ꯑꯩꯕꯨ ꯆꯣꯞꯍꯟꯕꯤꯔꯦ ꯅꯪ
ꯃꯇꯣꯝꯇ ꯃꯨꯔꯃꯨꯝ ꯁꯣꯜꯂꯝꯃꯒ ꯅꯨꯗꯜꯗꯨ ꯆꯥꯈ꯭ꯔꯦ ꯂꯥꯝꯃꯅꯤꯅ ꯀꯨꯏꯅ ꯃꯥꯡꯗ ꯊꯝꯗꯦ ꯂꯟꯁ ꯔꯨꯝꯗꯒꯤ ꯊꯣꯔꯛꯂꯒ ꯕꯦꯜꯀꯅꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯊꯣꯔꯛꯏ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨꯁꯨ ꯈꯣꯜꯂꯛꯏ ꯂꯧꯊꯣꯛꯂꯒ ꯀꯅꯥꯅꯣ ꯑꯣꯀꯦꯅ ꯊꯥꯡꯒꯠꯂꯛꯄꯒ ꯃꯃꯥ ꯃꯦꯝꯃꯒꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯣꯏꯔꯝꯃꯤ ꯂꯟ ꯁꯣꯔ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯂꯒ ꯀꯣꯜꯗꯨ ꯔꯤꯁꯤꯞ ꯇꯧꯏ ꯊꯣꯏꯕ ꯑꯩꯅ ꯀꯣꯜ ꯇꯧꯔꯛꯏꯁꯦ ꯀꯨꯏꯔꯕꯅꯤ ꯅꯪ ꯏꯃꯥꯅ ꯀꯣꯜ ꯇꯧꯕꯒꯁꯦ ꯑꯃꯠꯇ ꯄꯥꯏꯔꯛꯇ꯭ꯔꯕꯗꯤ ꯀꯩꯗꯧꯔꯨꯕꯒꯦ ꯏꯁꯥꯕꯨ ꯑꯅꯥ ꯑꯌꯦꯛꯀ ꯌꯥꯎꯕ꯭ꯔꯣ ꯀꯩꯝ ꯇꯧꯗꯦꯗ ꯏꯃꯥ ꯉꯥꯏꯈꯣ ꯅꯪꯅ ꯂꯩꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯅꯣꯏꯒꯤ ꯔꯦꯟ ꯅꯠꯇꯕ꯭ꯔꯣ ꯀꯗꯥꯏꯗꯅꯣ ꯃꯤ ꯑꯁꯨꯛ ꯊꯦꯡꯂꯐꯥꯎ ꯂꯩꯔꯤꯗꯨꯕꯣ ꯏꯃꯥ ꯀ꯭ꯋꯥꯔꯇꯔꯗꯅꯤ ꯂꯤꯒꯤꯗ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯑꯗꯨꯗ ꯂꯤꯅ ꯄꯨꯟꯗ ꯀꯨꯏꯔꯦꯅ ꯁꯨꯝ ꯄꯨꯜꯂꯝꯕꯅꯤ ꯍꯜꯂꯗꯧꯅꯤ ꯅꯣꯏꯅꯅꯦ ꯑꯗꯣꯝꯗ ꯇꯧ ꯂꯩꯔꯣ ꯑꯗꯣ ꯑꯇꯩ ꯂꯥꯏꯔꯤ ꯅꯪ ꯏꯃꯥꯅ ꯅꯍꯥꯟ ꯍꯧꯗꯣꯛꯈꯤꯕ ꯋꯥꯐꯝꯗꯨꯕꯨ ꯀꯔꯝ ꯇꯧꯔꯒꯦ ꯈꯜꯂꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯑꯄꯥꯝꯕ ꯂꯩꯔꯁꯨꯅꯦ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯏꯃꯥꯅ ꯃꯗꯨꯗ ꯌꯥꯔꯣꯏꯗꯕ ꯂꯩꯇꯦ ꯏꯃꯥ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯦꯕ ꯑꯗꯨꯏ ꯋꯥꯗꯣ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤꯀꯣ ꯑꯗꯨꯝꯕꯒ ꯀꯣꯛꯇ ꯆꯪꯗ꯭ꯔꯤ ꯊꯕꯛꯇꯨꯕꯨꯗꯤ ꯑꯗꯨꯝꯗ ꯆꯤꯜ ꯂꯩꯔꯗꯧꯅꯤ ꯃꯇꯝ ꯆꯥꯔꯤꯉꯩꯗꯅꯦ ꯇꯥꯟꯅꯍꯧꯁꯦ ꯍꯥꯏꯕꯅꯤ ꯅꯪ ꯍꯧꯖꯤꯛ ꯑꯉꯥꯡꯃꯛꯁꯨ ꯅꯠꯇ꯭ꯔꯦ ꯈꯔꯗꯤ ꯈꯜꯂꯣ ꯏꯃꯥ ꯍꯥꯏꯌꯨ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯏꯆꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯌꯥꯔꯒꯦꯅꯅꯦ ꯉꯥꯏ ꯂꯩꯔꯕꯅꯤ ꯑꯩꯈꯣꯏꯗꯤ ꯑꯩ ꯊꯝꯃꯒꯦ ꯑꯗꯨꯏ ꯋꯥꯔꯤꯗꯣ ꯀꯣꯟꯅ ꯈꯟꯅꯔꯁꯤꯕ ꯍꯥꯏ ꯑꯗꯨ ꯑꯗꯥ ꯈꯪꯗꯦꯀꯣ ꯑꯩꯗꯤ ꯅꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯗꯣꯛꯇꯔꯁꯨ ꯑꯣꯏꯃꯤꯟꯅꯕꯤ ꯅꯪꯒꯁꯨ ꯇꯤꯟꯅꯕ ꯏꯕꯦꯝꯃ ꯔꯣꯖꯤꯗꯣ ꯑꯗꯨ ꯍꯦꯛꯇ ꯍꯥꯏꯔꯨꯔꯗꯕꯅꯤ ꯅꯪꯅꯦ ꯑꯗꯨ ꯑꯗꯥꯒ ꯊꯤꯕ ꯌꯥꯔꯣꯏꯀꯣ ꯅꯣꯏ ꯑꯅꯤ ꯑꯩꯅ ꯃꯃꯥꯡꯗꯒꯤꯅꯦ ꯏꯔꯥꯡ ꯑꯃ ꯇꯧꯕ ꯎꯈ꯭ꯔꯕꯅꯤ ꯂꯣꯠꯄꯅ ꯀꯥꯟꯅꯔꯣꯏꯀꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯕꯅꯤ ꯏꯃꯥ ꯇꯥꯅꯤꯡꯗꯕ ꯋꯥꯗꯣ ꯉꯥꯡꯒꯅꯣꯕ ꯃꯤ ꯏꯃꯥꯟꯅꯕꯤꯅꯤ ꯔꯣꯖꯤꯗꯤ ꯋꯥꯊꯤ ꯇꯧꯅꯨꯀꯣ ꯍꯩꯄꯥꯃꯨꯛ ꯁꯥꯔꯣꯅꯤ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯋꯥꯈꯜ ꯂꯩꯖꯩ ꯑꯩ ꯀꯣꯟꯅ ꯇꯞꯅ ꯍꯥꯏꯒꯦ ꯍꯥꯏꯕꯅꯤ ꯑꯗꯨ ꯀꯣꯟꯅ ꯅꯠꯇ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯀꯣꯛ ꯍꯥꯏꯔꯣꯗꯅ ꯏꯃꯥ ꯊꯝꯃꯒꯦ ꯑꯩ ꯊꯣꯏ ꯐꯣꯟꯗꯨ ꯀꯛꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ ꯁꯤꯅꯤ ꯑꯩꯅ ꯇꯧꯔꯅꯦꯁꯦ ꯈꯪꯂꯕꯅꯤ ꯃꯄꯥꯒꯤ ꯁꯛꯇꯥ ꯂꯧꯕ ꯏꯆꯥꯁꯤꯕꯨ ꯌꯥꯔꯣꯏꯕ ꯍꯥꯏꯅ ꯇꯥꯅꯕꯒ ꯑꯃꯠꯇ ꯃꯇꯣꯝꯇ ꯃꯥꯏ ꯍꯧꯅꯕꯤ ꯏꯁꯧ ꯁꯧꯔꯒ ꯂꯩꯊꯣꯛꯈ꯭ꯔꯦ ꯔꯥꯖꯦꯟꯁꯨ ꯍꯜꯂꯛꯏ ꯇꯥꯟꯖꯥꯗꯨꯗ ꯑꯌꯤꯡꯕ ꯃꯍꯤ ꯑꯃꯇ ꯁꯦꯝꯃꯛꯑꯣ ꯃꯃꯥ ꯃꯦꯝꯃ ꯇꯥꯗꯦ ꯃꯥꯅ ꯁꯧꯕꯅ ꯉꯝꯃꯤꯉꯩ ꯔꯥꯖꯦꯟ ꯈꯣꯟ ꯀꯂꯞꯅ ꯃꯃꯥ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯩꯗꯧꯔꯝꯅꯣ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ ꯏꯃꯥ ꯑꯩꯅ ꯉꯁꯥꯏ ꯀꯩ ꯍꯥꯏꯔꯤꯗꯨ ꯅꯪ ꯀꯔꯤꯝꯇ ꯇꯥꯗꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯕꯅꯣ ꯑꯩꯗꯤꯅꯦ ꯃꯣꯏ ꯕꯥ ꯍꯜꯂꯛꯄꯒ ꯑꯃꯠꯇ ꯎꯍꯧꯗ꯭ರೆ ꯅꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯁꯥꯎꯅꯤꯡꯗꯅꯅꯦ ꯋꯥꯒ ꯑꯃꯠꯇ ꯉꯥꯡꯗ꯭ꯔꯕꯅꯤ ꯌꯥꯔꯦ ꯑꯌꯤꯡꯕꯒꯅꯦ ꯄꯥꯝꯖꯗ꯭ꯔꯦ ꯅꯪꯒꯤ ꯏꯁꯧꯗꯨꯅ ꯑꯌꯤꯡꯕꯒ ꯑꯁꯥꯕ ꯑꯣꯜꯂꯅꯤ ꯋꯥꯗ ꯍꯜꯂꯛꯄ ꯀꯥꯟꯁꯤꯗ ꯅꯪ ꯁꯤꯗꯤꯅꯦ ꯅꯣꯡꯃꯇꯁꯨ ꯅꯣꯛꯐꯦꯠꯀ ꯇꯧꯗꯨꯅ ꯂꯩꯔꯝꯃꯣ ꯅꯣꯡꯃꯇꯁꯨ ꯍꯦꯛ ꯁꯥꯎꯔꯝꯗꯕ ꯌꯥꯎꯗꯦ ꯁꯦꯝꯖꯔꯛꯂꯒꯦ ꯑꯩ ꯇꯥꯖꯍꯧꯗꯕꯅꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯣ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯑꯅꯨꯅ ꯑꯇꯦ ꯅꯪ ꯑꯩꯕꯨ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯂꯩꯈꯤꯗꯣꯏꯅꯣ ꯑꯇꯦ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯩꯕꯨꯁꯨ ꯂꯧꯕ ꯂꯥꯛꯄꯤꯌꯣ ꯋꯥꯍꯩ ꯈꯔꯗꯨ ꯅꯤꯡꯉꯝꯗ ꯁꯣꯜꯂꯝꯃꯒ ꯑꯍꯤꯡꯗꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯂꯨꯀꯥꯁꯅ ꯚꯥꯏ ꯉꯁꯤꯗꯤ ꯑꯩ ꯏꯃꯔꯖꯦꯟꯁꯤ ꯑꯣꯄꯔꯦꯁꯟ ꯑꯃ ꯂꯩꯍꯧꯏ ꯏꯆꯟꯁꯤꯁꯨ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇ꯭ꯔꯦ ꯌꯥꯝ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯔꯦ ꯍꯥꯟꯅꯗꯒꯤ ꯃꯁꯥꯗ ꯑꯀꯤꯕ ꯑꯃ ꯍꯦꯛ ꯇꯧꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯒꯨꯝꯕꯅꯤ ꯂꯟꯅ ꯍꯣꯏ ꯚꯥꯏꯅꯁꯨ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯌꯦꯡꯕꯤꯕꯩꯅꯤꯗ ꯐꯔꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯚꯥꯏ ꯂꯤꯌꯣꯟꯗꯣ ꯂꯥꯛꯅꯤ ꯍꯥꯏꯈꯤꯕꯅꯤ ꯅꯪꯒ ꯊꯦꯡꯅꯔꯔꯣꯏ ꯎꯅꯅꯤꯡꯉꯦꯁꯨ ꯍꯥꯏꯕꯅꯤ ꯃꯥꯅ ꯅꯣꯡꯃ ꯄꯨꯂꯞ ꯄꯨꯜꯂꯁꯦ ꯄꯨꯡꯁꯦ ꯌꯥꯗ꯭ꯔꯕ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯍꯣꯏ ꯑꯗꯨ ꯍꯥꯏꯔꯒ ꯍꯥꯏꯐꯦꯠ ꯊꯣꯛꯂꯛꯃꯤꯟꯅꯩ ꯂꯨꯀꯥꯁꯇꯤ ꯊꯣꯛꯈ꯭ꯔꯦ ꯂꯟ ꯑꯅꯨꯒꯤ ꯊꯣꯡꯖꯤꯜꯗ ꯃꯆꯤꯟꯗꯨꯗ ꯑꯅꯨ ꯇꯥꯅꯕ ꯋꯥ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯍꯣꯔꯦꯟꯗꯣ ꯑꯩ ꯏꯃꯥꯟꯅꯕ ꯑꯃ ꯂꯥꯛꯀꯅꯤ ꯅꯪ ꯊꯣꯛꯂꯛꯀꯦ ꯍꯥꯏꯔꯁꯨ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔꯛꯎꯀꯣ ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯔꯝꯂꯒ ꯊꯣꯔꯛꯂꯦ ꯃꯃꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗ꯭ꯔꯥ ꯄꯥꯈꯠꯄ ꯈꯝꯕꯜꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯝꯂꯤꯕꯅꯤ ꯂꯤꯌꯣꯟ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯈꯟꯕ꯭ꯔꯥ ꯑꯩꯁꯤꯕꯨ ꯑꯉꯥꯎꯕꯤꯔꯣ ꯑꯩꯅ ꯃꯇꯝ ꯈꯔ ꯉꯥꯎꯁꯤꯟꯅꯕꯁꯤꯗ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯈꯟꯕꯤꯔꯤꯁꯦ ꯀꯔꯤꯔꯥ
ꯈꯪꯅꯤ ꯉꯁꯤꯗꯤ ꯃꯤ ꯑꯃ ꯊꯕꯛ ꯇꯧꯕꯤꯒꯦ ꯁꯣꯝꯗ ꯂꯤꯅ ꯉꯁꯤꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯕ ꯂꯣꯏꯈ꯭ꯔꯕꯣ ꯅꯪ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯔꯕꯣ ꯆꯥꯛꯈꯨꯝꯗꯩ ꯊꯣꯔꯛꯂꯒ ꯍꯪꯂꯛꯄ ꯋꯥꯍꯩꯅꯤ ꯂꯤꯅ ꯑꯩꯅ ꯂꯣꯏꯅ ꯐꯅꯕ ꯍꯥꯏꯔꯝꯂꯕꯅꯤ ꯐꯔꯦ ꯑꯇꯣꯞꯄ ꯑꯣꯏꯔꯗꯤ ꯍꯧꯔꯛꯑꯕ ꯅꯪꯁꯨ ꯑꯃꯨꯛ ꯏꯍꯦ ꯁꯣꯏꯄꯅꯤ ꯂꯟ ꯃꯃꯤꯠꯇꯣ ꯄꯩꯔꯞꯅ ꯂꯤꯗ ꯌꯦꯡꯂꯛꯏ ꯑꯔꯣ ꯑꯃꯨꯛꯁꯨ ꯅꯧꯊꯣꯔꯛꯂꯦ ꯍꯟꯗꯛꯇꯤ ꯂꯟꯗꯣ ꯂꯤꯅ ꯑꯩ ꯇꯨꯃꯤꯟ ꯂꯩꯖꯔꯒꯦ ꯇꯥꯟꯖꯥꯗꯨꯗ ꯂꯤꯌꯣꯟꯁꯨ ꯂꯥꯛꯂꯦ ꯃꯦ ꯑꯥꯏ ꯀꯝ ꯏꯟ ꯁꯔ ꯏꯃꯥꯏ ꯀꯣꯛ ꯆꯪꯉꯛꯄ ꯌꯥꯕꯁꯦ ꯄꯛꯇꯦꯀꯣ ꯅꯪ ꯌꯥꯝꯅ ꯂꯤꯌꯣꯟ ꯅꯣꯛꯂꯗꯨꯅ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛ ꯐꯝꯊꯔꯛꯏ ꯂꯤꯅ ꯑꯩ ꯆꯥ ꯁꯦꯝꯃꯛꯀꯦ ꯋꯦꯠꯂꯝꯃꯣ ꯑꯣꯀꯦ ꯁꯔ ꯋꯦꯠꯂꯝꯒꯦ ꯂꯟꯅ ꯑꯣꯞ ꯂꯩꯕ꯭ꯔꯣ ꯉꯁꯤ ꯁꯟꯗꯦꯅꯤ ꯏꯕꯣ ꯀꯥꯎꯔꯕ ꯅꯪꯗꯤ ꯁꯟꯗꯦꯗ ꯑꯣꯏ ꯂꯩꯗꯅ ꯂꯣꯏ ꯀꯥꯎꯔꯝꯃꯅꯤ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯌꯥꯕꯅꯤ ꯁꯨꯛꯇꯣꯛ ꯁꯨꯛꯆꯤꯟ ꯇꯧꯁꯜꯂꯛꯀꯅꯨ ꯀꯤꯖꯩ ꯑꯩ ꯌꯥꯔꯦꯗ ꯂꯨꯀꯥꯁ ꯂꯥꯛꯇ꯭ꯔꯤꯕꯣ ꯂꯥꯛꯑꯝꯃꯦ ꯆꯠꯈ꯭ꯔꯦ ꯑꯁ ꯀꯩꯅꯣ ꯑꯩꯅꯗꯤ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯈꯜꯂꯒ ꯉꯟꯇꯥ ꯆꯠꯂꯝꯃꯤꯕ ꯑꯣꯄꯔꯦꯁꯟ ꯑꯃ ꯂꯩꯌꯦ ꯅꯣꯡꯃ ꯄꯨꯂꯞ ꯄꯨꯟꯁꯤ ꯍꯥꯏꯔꯝꯕꯅꯤ ꯑꯣ ꯃꯗꯨꯃꯁꯨ ꯄꯨꯟꯕꯗꯤ ꯐꯖꯅ ꯅꯨꯡꯉꯥꯏꯕꯅꯤ ꯍꯧꯔꯛꯑꯕ ꯅꯣꯏ ꯋꯥꯔꯤ ꯇꯥꯟꯖꯥꯗꯨꯗ ꯆꯥꯁꯤꯗ ꯂꯩꯖꯔꯦ ꯅꯨꯄꯥ ꯑꯅꯤꯗꯣ ꯆꯞ ꯆꯞ ꯂꯦꯞꯄꯤ ꯋꯥꯔꯤꯁꯨ ꯂꯦꯞꯄꯤ ꯃꯃꯤꯠ ꯑꯅꯤꯗꯣ ꯊꯣꯔꯛꯂꯤꯕ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ ꯀꯩ ꯇꯧꯕ꯭ꯔꯥ ꯁꯦ ꯆꯥ ꯊꯛꯄꯤꯌꯣꯅꯦ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯑꯅꯨ ꯍꯥꯏꯐꯦꯠ ꯆꯠꯄ ꯍꯧꯋꯤ ꯂꯟ ꯑꯗꯨꯛ ꯁꯥꯔꯤꯕ ꯆꯥꯗꯣ ꯇꯔꯪ ꯑꯃꯗ ꯁꯤꯞ ꯑꯃꯅꯤ ꯈꯪꯆꯤꯡ ꯆꯤꯡꯉꯤ ꯑꯅꯨꯗꯣ ꯃꯃꯥꯏ ꯐꯠ ꯂꯩꯁꯤꯜꯂꯛꯑꯒ ꯗꯗꯥ ꯑꯩꯒꯤ ꯐꯤꯔꯣꯜ ꯈꯔ ꯂꯩꯒꯗꯕ ꯂꯩꯕꯅꯦ ꯑꯗꯨ ꯍꯣꯔꯦꯟ ꯑꯩꯒ ꯑꯃꯨꯛꯇ ꯂꯩꯃꯤꯟꯅꯔꯨꯁꯦ ꯌꯥꯒꯦꯔꯥ ꯊꯕꯛ ꯆꯤꯟꯒꯗ꯭ꯔꯥ ꯋꯥꯍꯩ ꯈꯔꯗꯨ ꯃꯆꯤꯟꯗ ꯄꯦꯇ꯭ꯔꯣꯡ ꯂꯣꯟꯊꯔꯛꯂꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁ꯭ꯄꯤꯠ ꯑꯃꯗ ꯁꯣꯔꯗꯣ ꯍꯣꯜꯂꯝꯗꯣꯔꯤꯕ꯭ꯔꯥ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯗ ꯅꯦꯝ ꯑꯣꯐ ꯃꯥꯏ ꯄꯣꯏꯟ ꯏꯁ ꯀꯥꯏꯅ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯆꯤꯟꯐꯥꯗ ꯁꯩꯔꯦꯡ ꯑꯃ ꯂꯦꯞꯇꯕꯤ ꯊꯤꯗꯔꯛꯄ ꯃꯇꯧꯗꯨꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯉꯥꯏꯍꯥꯛꯇꯪ ꯑꯅꯨꯒꯤ ꯃꯇꯧꯗꯣ ꯂꯟꯗꯤ ꯑꯅꯨꯒꯤ ꯃꯇꯧꯗꯨꯗ ꯊꯛꯂꯝꯕ ꯆꯥꯗꯣ ꯈꯥꯡꯉꯥ ꯍꯦꯛ ꯍꯥꯏ ꯂꯤꯌꯣꯅ ꯅꯥꯀꯟꯗ ꯆꯪꯁꯤꯜꯂꯒ ꯌꯥꯡꯂꯦꯝꯗ ꯄꯣꯞ ꯄꯣꯞ ꯊꯥꯕꯤ ꯑꯅꯨꯗꯤ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯔꯨꯝꯂꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯂꯤꯌꯣꯟꯅ ꯀꯟꯇ꯭ꯔꯣꯜ ꯚꯥꯏ ꯅꯇꯨꯁꯤ ꯏꯔꯥꯡ ꯌꯥꯝ ꯀꯜꯂꯤ ꯑꯩ ꯂꯩꯔꯤꯀꯥꯏꯁꯦ ꯀꯔꯤꯝ ꯎꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯁꯤꯕꯨ ꯅꯣꯔꯃꯦꯜ ꯇꯥꯗꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯃꯆꯤꯟꯁꯤ ꯁ꯭ꯄꯤꯠ ꯄꯥꯟꯗ꯭ꯔꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯉꯁꯤꯒꯤ ꯒꯨꯂꯤ ꯄꯤꯖꯗ꯭ꯔꯕꯣ ꯂꯟ ꯃꯆꯤꯟꯗꯣ ꯇꯤꯁꯨ ꯄꯦꯄꯔ ꯑꯃꯅ ꯍꯥꯏꯐꯦꯠ ꯅꯥꯟꯊꯣꯛꯂꯒ ꯚꯥꯏ ꯅꯪ ꯉꯥꯏꯍꯥꯛ ꯐꯝꯃꯝꯃꯨꯀꯣ ꯑꯩ ꯃꯅꯨꯡꯗ ꯐꯠ ꯆꯪꯉꯨꯈꯤꯒꯦ ꯏꯍꯦ ꯑꯩꯁꯦ ꯌꯥꯝ ꯇꯥꯟ ꯀꯥꯏꯅ ꯂꯥꯛꯂꯕ꯭ꯔꯥ ꯈꯪꯗꯦꯕ ꯃꯤ ꯔꯣꯃꯥꯟꯁꯀ ꯂꯣꯏꯅ ꯊꯨꯒꯥꯏꯕꯤꯔꯦ ꯑꯁ ꯋꯥꯊꯤꯗꯤ ꯅꯪꯁꯨ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯝꯃꯨ ꯍꯣꯏ ꯆꯪꯉꯨ ꯂꯟ ꯆꯪꯈꯤꯕꯒ ꯂꯤꯌꯣꯟꯅ ꯑꯉꯥꯎꯕꯤ ꯑꯃ ꯁꯦꯟꯅꯕ꯭ꯔꯥꯕꯨ ꯂꯥꯁꯇ ꯑꯉꯥꯎꯕꯤ ꯁꯦꯟꯅꯔꯤꯕ ꯗꯣꯛꯇꯔꯗꯣ ꯑꯣꯏꯅ ꯉꯥꯎꯈ꯭ꯔꯦꯅ ꯀꯥꯏꯗ ꯇꯧꯗꯣꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯕꯤꯖꯣꯏꯅ ꯀꯅꯥ ꯂꯩ ꯕꯤꯀꯥꯁꯅ ꯁꯔ ꯀꯔꯤ ꯉꯁꯤꯒꯤ ꯄꯥꯎ ꯀꯔꯤ ꯂꯩ ꯑꯩꯈꯣꯏꯅ ꯆꯠꯅꯤ ꯇꯧꯔꯤꯁꯦ ꯌꯥꯗꯣꯔꯤꯕ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯄꯥꯎ ꯂꯩꯖꯗꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯆꯠꯇꯧꯔꯤꯕ ꯃꯐꯝꯗോ ꯃꯣꯏꯅ ꯊꯤꯕꯗꯁꯨ ꯈꯪꯂꯣꯏ ꯍꯟꯗꯛ ꯑꯩꯒꯤ ꯑꯉꯥꯡ ꯈꯔ ꯐꯥꯈꯤꯕꯗꯣ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯠꯇꯧꯔꯤꯕꯁꯦ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯕꯅꯤ ꯅꯁꯥꯗꯒꯤ ꯁꯦꯀꯦꯟ ꯑꯃꯐꯥꯎ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯀꯅꯨ ꯍꯣꯏ ꯁꯔ ꯀꯨꯜꯂꯗꯤ ꯀꯅꯥꯅ ꯁꯦꯟꯅꯔꯤ ꯑꯩꯈꯣꯏꯅ ꯃꯔꯨ ꯑꯣꯏꯅ ꯌꯦꯡꯁꯤꯟꯗꯧꯔꯤꯕꯗꯤ ꯃꯥꯅꯤ ꯂꯝꯖꯤꯡꯅ ꯌꯦꯡꯁꯤꯜꯍꯧꯕꯅꯤ ꯌꯥꯅꯤꯗ ꯑꯩꯅ ꯌꯥꯝ ꯊꯥꯖꯕ ꯑꯉꯥꯡꯅꯤ ꯃꯥꯁꯨ ꯑꯣꯀꯦ ꯑꯗꯨꯗꯤ ꯐ꯭ꯂꯥꯏꯠ ꯄꯨꯡ ꯀꯌꯥꯗ ꯄꯥꯏꯒꯗꯕꯅꯣ ꯄꯨꯡ 1:30ꯗꯒꯤ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯐꯔꯦ ꯅꯣꯏ ꯆꯦꯛꯁꯤꯟꯒꯗꯕꯅꯤꯀꯣ ꯉꯝꯃꯤ ꯃꯈꯩ ꯍꯣꯏ ꯁꯔ ꯁꯣꯝꯗꯅ ꯂꯤꯅ ꯂꯝꯖꯤꯡ ꯇꯥꯕ꯭ꯔꯥ ꯂꯝꯖꯤꯡꯅ ꯁꯔ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯄꯥꯏꯕꯤꯌꯨ ꯃꯈꯣꯏꯒꯤ ꯃꯤ ꯈꯔ ꯆꯦꯛꯂꯛꯏ ꯑꯣꯀꯦ ꯕꯤꯀꯥꯁꯅ ꯂꯝꯖꯤꯡ ꯃꯉꯛ ꯍꯥꯏꯐꯦꯠ ꯅꯣꯟꯊꯔꯒ ꯁꯔ ꯀꯨꯜꯂꯕꯨ ꯑꯩꯅ ꯅꯉꯣꯟꯗ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛ ꯁꯤꯟꯅꯔꯕꯅꯤ ꯍꯣꯏ ꯑꯩ ꯉꯝꯅꯕ ꯁꯦꯟꯅꯖꯒꯦ ꯑꯩꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯒꯅꯨ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯊꯣꯛꯇꯣꯏꯁꯤ ꯌꯥꯝ ꯗꯦꯟꯖꯔꯁ ꯑꯣꯏ ꯑꯗꯨꯒ ꯄꯨꯂꯤꯁꯀꯤ ꯔꯤꯄꯣꯔꯠ ꯑꯃ ꯍꯦꯛ ꯐꯪꯕꯗ ꯈꯨꯗꯛꯇ ꯄꯥꯎ ꯆꯦꯜꯂꯛꯀꯗꯕꯅꯤ ꯑꯣꯀꯦ ꯁꯔ ꯕꯤꯀꯥꯁꯁꯨ ꯊꯣꯛꯈ꯭ರೆ ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯔꯝꯂꯒ ꯂꯝꯖꯤꯡꯅ ꯁꯔ ꯇꯥꯕ꯭ꯔꯥ ꯇꯥꯏ ꯄꯨꯡ ꯀꯌꯥꯒꯤ ꯐ꯭ꯂꯥꯏꯠꯅꯣ
ꯑꯃ ꯃꯈꯥꯏꯅꯤ ꯄꯨꯡ 4 ꯃꯈꯥꯏꯗ ꯃꯅꯤꯄꯨꯔ ꯌꯧꯔꯛꯀꯅꯤ ꯑꯣꯀꯦ ꯅꯪ ꯀꯨꯜꯂꯕꯨ ꯍꯩꯁꯤꯡꯅ ꯂꯣꯏꯅꯔꯒ ꯀꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯣꯏ ꯁꯔ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯆꯤꯡꯅꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯐꯔꯦ ꯅꯪ ꯀꯨꯜꯂꯕꯨ ꯍꯥꯟꯅ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯣ ꯍꯩꯁꯤꯡꯅ ꯑꯩꯅ ꯅꯪꯕꯨ ꯇ꯭ꯔꯁ ꯇꯧꯕꯅꯤ ꯍꯣꯏ ꯑꯩ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯣꯀꯦꯁꯟꯗꯨꯒ ꯂꯥꯛꯄꯒꯤ ꯃꯇꯝꯗꯨꯒ ꯍꯥꯏꯔꯛꯂꯒꯦ ꯂꯝꯖꯤꯡ ꯕꯤ ꯀꯦꯌꯔꯐꯨꯜ ꯑꯣꯀꯦ ꯁꯔ ꯐꯣꯟ ꯊꯝꯅꯈ꯭ꯔꯕ ꯃꯇꯨꯡ ꯂꯤꯅ ꯄ꯭ꯔꯦꯝ ꯇꯥꯕ꯭ꯔꯥ ꯄ꯭ꯔꯦꯝꯅ ꯁꯔ ꯀꯔꯤ ꯅꯪ ꯑꯊꯨꯕꯗ ꯂꯦꯝꯊꯣꯏꯃꯅꯥꯛ ꯆꯠꯂꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯨꯜꯂꯕꯨ ꯄꯨꯊꯣꯛꯀꯗꯕꯒꯤ ꯔꯤꯄꯣꯔꯠꯀ ꯑꯗꯨꯒ ꯂꯣꯀꯦꯁꯟꯒ ꯂꯝꯖꯤꯡꯅ ꯊꯥꯔꯛꯀꯅꯤ ꯅꯣꯏꯅꯤ ꯆꯪꯂꯒꯅꯦ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯣꯏ ꯁꯔ ꯆꯠꯆꯔꯒꯦ ꯑꯗꯨꯗꯤ ꯑꯇꯩ ꯇꯤꯝ ꯃꯦꯝꯕꯔ ꯈꯔ ꯑꯩꯅ ꯑꯩꯒꯤ ꯀꯥꯗ ꯂꯥꯛꯑꯣ ꯍꯥꯏꯅ ꯄꯥꯎ ꯍꯥꯏꯔꯝꯃꯨ ꯐꯅꯤ ꯁꯔ ꯄ꯭ꯔꯦꯝꯁꯨ ꯂꯤꯒꯤ ꯔꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯈꯔ ꯃꯤꯁꯟ ꯆꯠꯄꯗ ꯌꯥꯎꯒꯗꯕ ꯃꯈꯣꯏ ꯈꯔꯗꯣ ꯂꯤꯅ ꯂꯣꯀꯦꯁꯟ ꯁꯨꯒꯥꯏꯅ ꯇꯥꯛꯂꯤ ꯁꯣꯝꯗꯅ ꯂꯝꯖꯤꯡꯅ ꯀꯀꯥ ꯇꯥꯕ꯭ꯔꯥ ꯀꯨꯜꯂꯅ ꯀꯅꯥꯅꯣ ꯅꯪ ꯀꯅꯥꯅꯣ ꯂꯝꯖꯤꯡ ꯀꯨꯜꯂꯒꯤ ꯄꯨꯜꯂꯤꯕ ꯃꯃꯤꯠꯇꯣ ꯇꯞꯅ ꯂꯧꯊꯣꯛꯂꯒ ꯀꯀꯥ ꯑꯩꯒꯤ ꯃꯤꯡ ꯂꯝꯖꯤꯡꯕ ꯀꯧꯏ ꯀꯀꯥꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯕꯤꯌꯨ ꯀꯀꯥꯕꯨ ꯑꯩꯅ ꯉꯁꯤ ꯁꯣꯏꯗꯅ ꯀꯟꯒꯅꯤ ꯀꯨꯜꯂ ꯃꯁꯥ ꯃꯎ ꯃꯃꯥꯏ ꯃꯃꯤꯠꯇ ꯃꯌꯥꯝꯅ ꯐꯨꯕꯒ ꯊꯤꯟꯕꯒ ꯇꯧꯕꯒ ꯐꯅꯌꯥꯝꯗꯤ ꯁꯣꯛꯆꯤꯜꯂꯕꯅꯤ ꯑꯗꯨꯕꯨ ꯇꯞꯅ ꯃꯥ ꯂꯝꯖꯤꯡꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯃꯔꯧ ꯂꯩꯕ ꯃꯤꯠꯌꯦꯡꯅꯤ ꯀꯔꯝꯅ ꯃꯥꯕꯨ ꯀꯟꯗꯧꯔꯤꯕꯅꯣ ꯅꯪꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯕ ꯃꯥꯅ ꯃꯤꯠꯌꯦꯡꯅꯤ ꯂꯝꯖꯤꯡ ꯃꯍꯧꯁꯥꯅ ꯈꯔꯗꯤ ꯑꯗꯨꯝ ꯍꯩꯁꯤꯡꯉꯤ ꯀꯨꯜꯂꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯃꯥ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯈꯪꯕꯅꯔꯥ ꯆꯥꯅꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯀꯀꯥ ꯃꯈꯣꯏꯒꯤ ꯒꯦꯡ ꯈꯨꯄꯨꯁꯤꯡꯒ ꯃꯔꯤ ꯑꯃꯇ ꯂꯩꯅꯗꯦ ꯑꯩ ꯆꯤꯡꯅꯒꯅꯨ ꯑꯗꯨꯒ ꯑꯩ CID ꯑꯣꯏꯅ ꯗꯦꯜꯂꯤꯗ ꯄꯣꯁꯇꯤꯡ ꯇꯥꯗꯨꯅ ꯂꯩꯕꯅꯤ ꯑꯩꯅ ꯃꯈꯣꯏ ꯒꯦꯡ ꯈꯨꯄꯨꯁꯤꯡꯒ ꯃꯤꯑꯣꯏ ꯑꯃꯕꯨ ꯑꯩꯅ ꯍꯥꯠꯄꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯃꯐꯝꯁꯤꯗ ꯂꯩꯕꯅꯤ ꯑꯩ ꯏꯝꯐꯥꯜꯒꯤ ꯄꯨꯂꯤꯁꯁꯤꯡꯒ ꯀꯨꯞꯄ ꯃꯔꯣꯜ ꯋꯥꯔꯤ ꯂꯣꯏꯅ ꯁꯥꯟꯅꯔꯦ ꯍꯧꯖꯤꯛ ꯉꯥꯛꯇꯪ ꯂꯩꯔꯒ ꯀꯀꯥꯕꯨ ꯏꯝꯐꯥꯜ ꯇꯝꯅ ꯄꯨꯡ 1:30ꯒꯤ ꯐ꯭ꯂꯥꯏꯠꯇ ꯄꯥꯏꯒꯗꯕꯅꯤ ꯑꯗꯨꯒ ꯀꯀꯥꯕꯨ ꯁꯦꯟꯅꯕꯒꯤ ꯗꯥꯏꯇꯁꯨ ꯑꯩꯉꯣꯟꯗ ꯄꯤꯔꯝꯕꯅꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯂꯤꯗꯔ ꯕꯤꯖꯣꯏ ꯍꯧꯖꯤꯛ ꯋꯥꯟꯇꯦꯠꯇ ꯂꯩꯕꯅꯤ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯈꯔ ꯇꯧꯗꯨꯅ ꯂꯩꯕ ꯆꯦꯟꯕ ꯉꯝꯂꯣꯏꯗꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯐꯥꯕ ꯄꯥꯝꯃꯤ ꯀꯨꯏꯔꯦ ꯕꯤꯖꯣꯏ ꯑꯃꯗꯤ ꯕꯤꯀꯥꯁꯀꯤ ꯒꯦꯡ ꯈꯨꯄꯨꯕꯨ ꯐꯥꯒꯤ ꯈꯟꯅ ꯇꯥꯔꯒꯦꯠ ꯇꯧꯔꯛꯄ ꯉꯁꯤꯗꯤ ꯃꯈꯣꯏ ꯆꯦꯟꯐꯝꯁꯨ ꯂꯩꯔꯔꯣꯏ ꯑꯗꯨꯒ ꯑꯔꯣꯏꯕꯁꯨ ꯉꯁꯤꯗꯤ ꯃꯈꯣꯏꯒꯤ ꯒꯦꯝ ꯀꯨꯜꯂ ꯇꯞꯅ ꯇꯞꯅ ꯃꯆꯤꯟꯗꯨ ꯂꯦꯡꯉꯛꯏ ꯀꯥꯏꯔꯕꯅꯤ ꯃꯆꯤꯟꯗꯣ ꯂꯣꯏꯅ ꯐꯨꯕꯤꯕꯗ ꯑꯗꯨꯕꯨ ꯑꯅꯥꯕ ꯈꯥꯡꯖꯤꯜꯂꯒ ꯑꯩꯒꯤ ꯏꯆꯥ ꯂꯩ ꯂꯝꯖꯤꯡ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦ ꯍꯥꯏꯔꯛꯂꯤꯕ ꯋꯥꯔꯤꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯋꯥꯗꯨ ꯇꯥꯞꯑꯣꯛꯂꯒ ꯂꯩꯁꯤ ꯑꯃꯗꯤ ꯑꯅꯨ ꯀꯀꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯤ ꯃꯗꯨꯁꯨ ꯕꯤꯖꯣꯏꯅ ꯈꯪꯉꯤ ꯀꯀꯥꯗꯗꯤ ꯍꯥꯏꯔꯨꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏꯅ ꯀꯀꯥꯗ ꯂꯣꯠꯇꯨꯅ ꯊꯝꯕꯅꯤ ꯀꯀꯥꯒꯤ ꯏꯗꯣꯝꯆꯥ ꯍꯥꯠꯄ ꯅꯨꯃꯤꯠꯇ ꯏꯆꯥ ꯑꯅꯤꯕꯨ ꯄꯂꯦꯟ ꯑꯦꯔꯤꯌꯥ ꯑꯗꯣꯝꯗ ꯏꯗꯣꯝꯆꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯊꯅꯝꯕꯅꯤ ꯑꯗꯨꯗꯒꯤ ꯀꯀꯥ ꯑꯃꯨꯛ ꯀꯀꯥꯒꯤ ꯏꯆꯥ ꯂꯩꯁꯤ ꯑꯅꯨꯕꯨ ꯈꯨꯟꯗꯨꯒꯤ ꯑꯍꯜ ꯑꯅꯤꯈꯛꯅ ꯌꯣꯛꯈꯤ ꯑꯗꯨꯒ ꯏꯆꯥ ꯑꯅꯤꯅ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕ ꯃꯇꯝꯗꯗꯤ ꯑꯍꯜ ꯑꯅꯤꯃꯛ ꯂꯩꯈꯤꯗꯦ ꯋꯥꯔꯤꯁꯦ ꯀꯀꯥꯗꯗꯤ ꯈꯔ ꯀꯟꯐ꯭ꯌꯨꯁ ꯆꯠꯂꯅꯤ ꯑꯗꯨꯕꯨ ꯋꯥꯔꯤ ꯑꯁꯦ ꯕꯤꯖꯣꯏꯗꯤ ꯂꯣꯏꯅ ꯈꯪꯉꯤ ꯃꯥꯅ ꯀꯀꯥꯕꯨ ꯂꯥꯃꯛꯂꯤꯕꯁꯦ ꯆꯍꯤ ꯃꯁꯤꯡ ꯍꯦꯟꯈ꯭ꯔꯦ ꯀꯨꯜꯂ ꯀꯞꯂꯗꯨꯅ ꯀꯔꯤ ꯍꯥꯏꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯆꯥꯗꯣ ꯂꯩꯁꯤꯗꯤ ꯂꯩ ꯍꯧꯖꯤꯛ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯑꯅꯤꯃꯛ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯀꯟꯕꯤꯔꯒ ꯊꯝꯃꯤ ꯍꯧꯖꯤꯛꯅ ꯃꯔꯨ ꯑꯣꯏꯅ ꯀꯀꯥꯕꯨꯅꯤ ꯑꯩꯈꯣꯏꯅ ꯀꯟꯕ ꯄꯥꯝꯃꯤꯁꯦ ꯀꯨꯜꯂꯗꯤ ꯑꯗꯨꯃꯛ ꯀꯞꯂꯤ ꯃꯆꯤꯟꯗꯁꯨ ꯑꯩꯒꯤ ꯏꯆꯥ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯦꯀꯣ ꯏꯄꯥꯅ ꯃꯈꯣꯏꯕꯨ ꯎꯅꯤꯡꯉꯤ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯇꯥꯕꯗ ꯏꯄꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯄꯥ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯀꯀꯥ ꯀꯞꯀꯅꯨ ꯐ꯭ꯂꯥꯏꯠ ꯄꯥꯏꯕ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯋꯥ ꯀꯅꯥꯅꯁꯨ ꯉꯥꯡꯒꯅꯨ ꯀꯞꯄꯁꯨ ꯀꯞꯀꯅꯨ ꯑꯩꯅ ꯀꯀꯥꯕꯨ ꯁꯣꯏꯗꯅ ꯀꯟꯒꯅꯤ ꯀꯨꯜꯂ ꯂꯝꯖꯤꯡꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯨꯃꯤꯟ ꯂꯩ ꯃꯄꯥꯟꯗꯒꯤ ꯕꯤꯀꯥꯁꯅ ꯂꯝꯖꯤꯡ ꯇꯥꯕ꯭ꯔꯣ ꯀꯨꯜꯂꯗꯨ ꯄꯨꯊꯣꯛꯅꯕ ꯇꯧꯔꯣ ꯐ꯭ꯂꯥꯏꯠ ꯄꯥꯏꯕ ꯃꯇꯝ ꯌꯧꯁꯤꯜꯂꯛꯏ ꯑꯍꯣꯏ ꯁꯔ ꯀꯀꯥꯒꯤ ꯅꯥꯛꯇ ꯑꯩ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯅꯤ ꯀꯀꯥꯒ ꯃꯤꯠꯀ ꯆꯤꯟꯒꯁꯦ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯄꯨꯟꯁꯤꯟꯖꯒꯦꯀꯣ ꯀꯨꯜꯂ ꯄꯨꯜꯂꯣ ꯍꯥꯏꯕꯒ ꯏꯪꯒꯤꯠ ꯇꯧꯏ ꯂꯝꯖꯤꯡꯅ ꯁꯔ ꯐ꯭ꯂꯥꯏꯠ ꯄꯥꯏꯒꯗꯧꯔꯦ ꯂꯤꯅ ꯑꯣꯀꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯐ꯭ꯂꯥꯏꯠꯇꯨ ꯄꯥꯏꯔꯛꯂꯦ ꯁꯣꯝꯗꯅ ꯒꯥꯔꯤꯒꯤ ꯀꯇꯥ ꯇꯦꯛ ꯇꯦꯛ ꯆꯠꯂꯤꯕꯗꯨ ꯌꯦꯡꯂꯒ ꯐ꯭ꯂꯥꯏꯠ ꯄꯥꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩ ꯑꯦꯌꯥꯔꯄꯣꯔꯠꯇꯨꯗ ꯂꯤꯅ ꯂꯨꯆꯤꯡꯗꯨꯅ ꯂꯤ ꯈꯨꯗꯥꯡꯗꯨ ꯊꯥꯡꯒꯠꯂꯒ ꯃꯤꯅꯠꯁ ꯃꯁꯤꯡ ꯄꯥꯕ ꯍꯧꯏ 1 minute pass 2 minute pass
3-minute pause. Makutta paiba walkie-talkie do mari phat hapchinlaga. Hello, Captain Lee speaking. Sir, we are ready. Okay. Air hostess tuna marol khara lolakle aeroplane tahallagani haiduna. Londi lona baloi baga plane suthang nare. Lamjingba flight tonglingai da thamgiba flight mode to fat hangdokre. Lee calling hangdokpaga lamjing do mana da bluetooth to fat hapchinkre. Network su connect oire. Sir, wait a minute. Okay. Lamjing flight dagi kumtharam daida service oiga bikas ka moini na tongadaba gari number thagravani. Adumadi complete oire. Atay any information. Atay hen bahusi fogi delay tree. Ay kulagu putholakani. Aduda gari exchange tongrasi. Okay.